Manipur Staff Selection Commission Act English Singaniga Kunganithoi athuba matamda chatnahanba houragani haina Chief Minister N.Biren singna thazaba pikre. Ngasi chathakiba taranithoi rak suba Manipur Legislative Assembly ge ahum suba session ge ani suba amadi aroiba mifam ge wahang pawang gi matamda Opposition MLA Surjokumar Okramna hanglakiba wahang amagi paukum piraduna thazaba si House ki leader su oiriba Chief Minister N.Biren thazaba si pikibane. Chief Minister N.Biren makatana haikibada ek asi chatnaba hawa yanaba staff singi screening tauba loinana process ayamba loisilakle masigi mathakta yamna maru oiba department sing haibade education amade health awat liba staff sing mensinaba interview loikraba singi result so athuba matamda haidoknaba honaragani haibagi thazaba house ta thamke opposition gi MLA Surjokumar Okram hanglakiba atopa wahang amagi paukumda Chief Minister N.Biren singna missing hengalakpagi matung ina yum kai kaya Imphal mayolda sagatnarakpa sina lambi chathok chasin tawbada khudong chadaba kaya miyamna mayoknariba sing asidagi kharada oirabasu koknaba mafam kharada lambi pakthoknabagi thabak laukhatnaba leiriba government asina honare maru oina Imphal East District ki manung chana mafam kuntrada amade Imphal West ki oina mafam kungatareta lambi expansion tawnabagi mafam identify tawre Karigumba hairiba mafam sing asida lambi pakthoraklabadi Greater Imphal manung da chiliba si khara makhaidi kokhan bangam lagani haiba wafam thamke Doctor की nurse की education की आरी बखर से अतई department की जो थोड़ी दिया है बनते अदो कोई हम करना education minister ने अदगी official सिंह दरकार ना कोई हम करना exercise हम करना होना रही doctor की शु embassy द करीदा कोई request तो दरकार ना यानी कि speed up तो view copy हुआ है ना दरकार ना हाई रिबा criteria नहीं उनसे आई हेक जिम्मत था सी है बदली on priority I must see high department on priority the